तांग थोप थौदोक इमुंग मियोई मंगा अहिंग पुनः हातोखी करी मरम की कनाना मखोइबु हालिबनो हाइबदु वीडियो असिकी मखा ताबा सरुक्ता सोइदना खंगलगनी थौदोक असी 2017 दा थोखिबा थौदोक अमनी मचिन मनाव अनि बानवारी लान शर्मा अमदी मुकेश शर्मा इमुंग पुनः लेमिनै बानवारी लान संध्या कौबी नुपी अमगा लुहोंगदना मसा अहुम लै माकी मसागी ममिंग असी अमान हैप्पी अमदी आजू कौवी अदुगा माकी मनाव नुपा मुकेशना कविता कौबी नुपी अमगा लुहोंगदना मसा अनि लै मखोगी ममिंगना निकी अमदी बिनाई कौवी यामना इंटरेस्टिंग ओरिबा अमना युम असिगी मौ हाइबदी संध्या अमदी कविता असी हेक पोकमिनबा मचिन मनावनी बानवारी लान असी हेवल्स कंपनी दा क्रेन ऑपरेटर अमा ओइना थबक तौरम्मी मांगना इमुंग असिगी दायित्व पुंबा लौरम्मी युम असिबु यंगशिनबा अमदी मरुइबा थबक थौरम खुदिमक माकी मखादा तौवी माकी नुपी संध्या असी ताइकुंडोगी कोर्स अमनी मसिगिसु मथक्ता महाक असी कोरियागी मार्शल आर्ट असु एक्सपर्ट ओइरबि नुपी अमनी अमरोमदना मुकेश की पुंसी महिंग असी मखोइदगी याम थीना खेनै महाक्ति धर्मगी लाइनिंग लाइसोंगी थबक्ता पुंग लुपचबा मिसक अमनी तबला यैबा अमदी हारमोनियम खोंबा असिना माकी मपुंग ओइबा सिनफमनी मरम असिना महाक इमुंगदा पांगना लैबा हाइबदु ओइरमदे 2017 गी अक्टोबर की तांग अनि दनी निमिदांगी चाक चाबा लोरबा मतुंगदा बानवारी लाल अमदी माकी मचा अहुम ग्राउंड फ्लोर दा तुमखिरमी मसिदा मुकेश की मचा निकीसु यावरमी अमरोमदना संध्या कविता अमदी बिनाइना युम असिगी मथक्ता लैबा का अमदा तुमलमी हौजुक फावबगी ओइना इमुंग असिदा करिगुमा मखल अमतगी पामदबा थौदोक थोखिबा लैते अहिंग असिसु हानगुमना पुंसिक सिगलमी कनागुमा अमतना यामना खुदोंग थिनियाय ओइबा थौदोक अमा थोकदोरे हाइबगी खुदम चांगदम अमता फंखिदे मथंगी नोंगालकपा मतमदा पुंग मंगा मखाइमुक तारकपा मतमदा कविता अमदी संध्याना इमुंगी थबक इंखांग लोइसनबगीदमक हौगलखी संध्याना कासरगी थोलक्तुना मखादा कोमथरखी कविताना मागी मतुंगदा लाखी मखोइना मखादा यौरकपा मतमदा यामना हंगोइनिंगाय ओइबा अकीबगी मसक ओइरबा फिबम खरा उरे बानवारी लान अमदी अंगांगसिंग अदुना तुमलिबा का अदुगी थोंजिन मयादा कनागुमा खरगी खोंगुल अमदी इहिंग नाहिंग तैदुना लैबा सि उरे मसिदा संध्याना पाखकिदुना मसा असि थक थक निगले का असिदा संखेंदुना येंगलोबा मतमदा मागी मपुरोइबा अमदी अंगांगसिंग अदुना लोइना सिदुना लैरमले लैरमलिबा फिबम असि उबदा संध्याना याम पाखतना वादी ngang कन्ना कन्ना लाउरखी कविताना मसिगी ओइरेबा फिबम असिदा करिगुम्बा पामदबा थौदोक खरा थोकले खंदुना चेंसलक्तुना येंगलखी ग्राउंड असी इन पंगतै तेरंबा अमदी अंगांगसिंग असिना सिदुना लैरंबा असि उबदा कवितासु पाखतना कोइलाउ लाउरखी मखोइ अनिमक पाखतपा हेममदगी लैमाइदा वानथादुना ताखी युमलोनबसिंग असिना खना चैनबा यावरा माले खंदुना खामदोकपा चंगलखी अदुबो लैरमलिबा फिबमसिंग असि उबदा मखोइसु अकीबा फावखी अदुगा हाना सुनबगी थौदोक अमा थोकले हाइना पुलिसता पाउ पीखी पुलिसिंग असिना थिंथाबा तौदुना 45 मिनिट्स की मनुंगदा मफम असिदा यौरखी मपानदना यामलाबा मियाम अमना थोकलेबा थौदोक असि करिनो हाइना यामना नुंगाइतबा मोंगदा वारी सादुना लेपली तंजासता इमुंग लोमदगी लाउदुना हाइरखी बानवारी लान अमदी अमान असि मिहुल लैरी मखोइ अनिबो हॉस्पिटल दा पुखतनबा तौसी पुलिसिंग असिना थिंथाबा तौदुना मखोइ अनिबो डिस्ट्रिक्ट असिगी हॉस्पिटल तमना पुखी अदुबो लाइबक थीबदी मखोइ अनिमक लैखिद्रे हाइना डॉक्टरना खंगलखी मसिगी तमथीरबा मिहात असिगी पाव असि लानमै चाकपा अमगुना जरा जरा छांदोरखी पुलिस की मकोक थोंबा ऑफिसर सिंह अमदी ट्रेनिंग थिजना तौरबा हुई क्या पुरक्तुना थौदोक असि थिजनबा हौकी पुलिस की टीम असिना फिंगरप्रिंट खरा फगलांगदगी फंखी अमदी क्राइम असिगी सखी ओइबा याबा पोसक खरासु लौखतखी मिहात पसिंग असिगी खोंगोल लीबा ngamnaba असिबा हक्सांगसिंग असिबो पोस्टमार्टम तौनबगीदमक थाखी हौजिक मियामना फोंफोंग साना हंगनरिबा वहांग अमना असिगुम्बा तमथीरबा मिहात हाइबदी बानवारी अमदी मरा लैजद्रबा करिसु खंगद्रबा अंगांग मरी असिबो कनाना हालिबनो हाइबा असिनी थौदोक असि थोकपा मतमदा मुकेशते मफम असिदा लैरमदे निमित खरानिगी ममांगदगी महाक थबक अमगीदमक युम असिदगी थोखी
Thawdok asigi matungda imung manunggi miyoisingna Mukeshbu pau phaunaba hotnakhi adubu ngamkhide pulising asina yum asigi sangpham amadi thokphamda thamliba camera ge footage asibu check ningthijana tawrami adubu masida singnaningai oiba kariguma amata phangkhide camera asisu mafam sana thetpa haibadu oiramde kanaguma amana yam laina thaidokuna chatpa yagadaba mafam amada thelami maram asina oiramasu yai footage asida evidence amata uba phangdriba asi pulising asina district asigi miyoising asibu yam kupna senaduna lairami saktak se yaudrabadi mioi amata district asida sangba amadi thokeba yahalamde masigi sumathakta pulising asina imung asi yumlon kairo naba singa khana sainaba ningai sangnanaba yaubra haibna singba wahang ke hanglami makoina yam kumna thijanmadagi imung manungi oiba nungainadaba thawdok khara thoki haibasi khangma ngamle sahi 13-15 gi mamangda makhagi family asi gaurap haina khangnaba khungang amada leirammi Banwari na crane operator ama woina thabak tawrokpadagi makhagi family asi Shibaji Park haina khangnaba mafam asida hongkatuna punna laikhibani makoina hana leramkhiba mafam adu makhagi kakada matam khara yengshinbiu haina sinaramkhi matam kharagi matungda Banwari lan amadi magi kakagi family asiga lam yenabagi wahaudagi yam thina khana sainaba thoki police yawbagi phibam phawba yawrakhi adubu khunja sing asina thawdok asida yawshilaktuna yasinaba ama purakpa ngamkhi masigi thawdok asi laibana murder case asi pariba police sing asina gaurab village lakhi aduga Banwari gi kakada wahang kya hangki yam kupna thijalaba matungda maha case asiga mari amata leinade haibasi khangmangamki makha taba investigation gi damakta police sing asi amung halakhi October gi tang ahum postmortem loraba matungda asiba hakchang asi imung manungda muksinakhi Mukesh ki masanupa atomba miyamga mimana draba binaina laikhiriba miyoising asigi sanskar asigi maira asi chuki postmortem gi report ki matung inna mihat asi yam tam thiba mawongda thangna thin-thinduna hatkhi yamna ngangningai oiribana report asigi matung inna makoi asi asiba amagumna pungai tumduna laikhi mihat pasing aduga mukna khibagi khudam sangdam amata phangma ngamkhide tawadabu Banwari gi masa ahan amandi makuta thangna soglamkhi ma khaktangdi mihat pasing aduga muknaramgani haina thajanai police sing asina makoina chagiba sinjak aduda drug hapchilamgadra haibagi singnaba phawrami masi khangdoknabagidamak makoina chagiba lemkhak sing adu laboratory da test tawnabagidamak thaki masigi matungda teiraba scooter ama yum asidagi khara lapna laiba mafam amada khamduna leire haina pau pirakhi scooter asi Balwari lana maki masanupa ahal amangidamak laibi khiba scooter aduni haiba khangmangamki laibab khabadi scooter asina khamnamliba mafam asida CCTV camera ama leirammi pulising asina camera asigi footage asi check tawba matamda masak khangdaba nupa anina scooter asi pung amaga minute nimphunipan taba duaida thawduna lakhi aduga scooter asi khamnamlaba matungda amamagi khutong chaba lawduna mangki haibasi khangmangamle scooter asi forensic team asina yam section na yengsilami masidagi tongan ba fingerprint ahum phangmangamki masigi fingerprint asi mamangda phangkhiba fingerprint aduga sap manai haina makoina khangmangamki hena ngakningai oiribadi atopa fingerprint amasu scooter asidagi phangmangamki pulising asina mihatpa si punna mari suramgani amadi imung manunggi miyo yaramgadra haina singnaba horakhi matam kharagi mamangdagi yum thadoktuna chatkraba Mukesh thawdok asida chenaramgani haibagi singnaba hengalakhi magi khongul linabagidama police ki team ama thakhi aduga atopa team amana imung manunggi miyoising asibu kupna yengshanuna leirami family asiga wari sanakiba call record khudimak policing asina check tawba horakhi team asina Sandhyagi phone da save tawrama number ama thengnari tha anigi mamangda Sandhyana number asida wari sanakhi aduga masigi matungda makoi ani wari sanaba lepkhi haibasi makoina khangmangamlami policing asina number asi khangningbadagi number asige khongul liba horakhi number asi Hanuman Prasad haina kauba misak amagini haibasi makoina khangmangamki maki maming asi Jek haina sukawi tamthiraba mihat adu thokpa matamda Jek ki phone asi kadaida leibano haina policing asina check tawrami Jek asi Banwari lan gi yumgi manakta lei haibasi policing asina khangmangamkre policing asina matamangan matawduna Udaipur da chatuna Jek asi phaki masiga loinana Sandhya su phaki
Police ki custody asida makhoi ani amaga mamai onsin nanduna thamba matamda Sandhya ki emotion asi control do bangam nagdre. Oidaba namthakna achumba bu kyam koina namsanina thamba ngamgani. Sandhya na pakhat padagi achumba wafam kudimak loina haidoraglei. Sandhya asi yamna asa chawi nupi amani. Mahakna yamna nungaiba aki amagi punsi amada hingba pami. Adubu mana luhongliba nupa haibadi balwari lan asi shell yamna paijadaba anema thaki mioi amani. Nong magi sangda yadraba yumgi makup mata miyanaba honabada struggle kaya mayok nariba misak amani. Nong ma Sandhya na taekwondo gi course ama oina satpa matamda jek asi thengnarakibani. Sandhya na jek tagi sahi tara hanba heli. Jek asi luhongliba pakhang amani. Udaipuri college amada mahak physical education tamlami. Sports tournament yaunaba tongan mafam singda mahakna koisat satlami. Masida makhoi ani thengnarakibani. Yam toina thengnarakpadagi makhoi ani nungsinabagi lambida khongdaraki. Jekna mamanabagi mayumda chatlini haiduna Sandhya bu lona unarami. Sandhya su angang singbu training piri ni haiduna yumdagi thoraklaga jeka toina unaki. Makhoi ani luhongli haiba khakta ngaire haksangi oiba mari kaya su hanjin thamlami. Asigumba arotpa mari asibu kayam koina lotuna thamba ngamgani. Sandhya gi masanupa ahal amana mamabu singnaba hauraki. Maki mapana imungda laitringai Sandhya na kuina phone na wari sadun laiba si mahakna thengnaki. Masida chingnarakpadagi amalna mamagi phone asi auto record thamki. Haibadi phone asida wari sanariba kudimak mathanda record tawsilanki. Mathangi numita amana khudongchaba tanja ama phanglingai mamagi record asibu taki. Record asi taba matamda amal asi angakpa phauki. Maki mamana atopa nupa amaga mari leinare makoibu mirai haibasi mahakna mayak singna khangma ngamki. Amana thindaba tawduna wari puma maki mapara tamlami. Asawa phathaba ngamdabadagi balwari lana Sandhya ga khanaki. Aduga Sandhya bu yum asigi mapana thokpa yahankide. Sandhya na magi mapuroiba amadi macha sing asibu mirai bagi sang asi nongmagi hengalaki. Asigi mamangda Sandhya na jekta luhongnaba wafam haudoki adubu jekna yakhide. Sandhya na takpa helmalakpadagi makhoi ani arotpa plan ama pangthong abayan nakre. Plan asi pangthokpa ngamnaba jekna sim card ani laiki. Sim amana mahakna sijinai aduga atopa sim amana Sandhya na sijinai. Makhoi gi plan asi makhoi ani khaktang na pangthokpa ngamloidaba oibana jekna Dipak kowa mihatpa amasun nekhi. Dipak na Kapil kowa magi kakagi masa amasu makhoi gi plan asida yawhanki. Dipak na plan asigidamakta lupa 50,000 su lawki. Tamthiraba mihat asi pangthokdringai jekna online dagi athoba thang amasu laiki. Aduga Sandhya da sleeping pill haibadi tumthaba yanaba guli kya su piki. Sandhya na guli asi kumna takhairaba matungda chak thongbada hapsenki. Asigumba tamthiraba thorang asi pangthokani khalludabana imung asigi mioi sing asina chak asi chaki. Adubu amaldi masa nungaiti haiduna chak asi chakide. Imung asigi mioi sing asi chak thoklaba matungda loina tumthakre. Pung taraga makhai tarakpa swaida Sandhya na jek pu kauki. Jek Dipak amadi Kapil loina duna yum asida yamna thuna laki. Makhoi tanja ngaiduna mafam asida ngahakti lerami. Pung ama sapsana taba matamda Sandhya na makhoi bu yum asida lotna changhallami. Balwari lan amadi angang sing asina tumliba ka asida makhoi ahum asi changhanki. Aduga Sandhya na mapana leptuna lehauki. Ngasai hapsankhiba guli aduna maram oiraga imung asigi mioi amata hawgulakide. Balwari lan makoina makong makot loina punsalaba matungda jekna makhori lenduna hatoki. Sab manaba miata angang ahom haibadi happy aju amadi nikisu hatoki. Amal hat aba honarakpa matamda mahak mikap thulaki. Mahakna launa ba honarakpa matamda mihat pasing asina mahaki machin mention duna thamki. Amal na makoy mungna na buhonaki adubu ngamkide. Kona thangadi aman ba makhoi na hatoki. Sandhya na pikliba angang sing asibu hatok pa pamki. Mahakna luhonglaba matungda angang sing asina yelakpa asi mahakna pamki de. Maram asina mahakna hek poksaba angang sing asibu hatoki wani. Aduga atopa maram amana angang sing asina hingduna lairabadi khul asigi mioi sing asina mabu atopa nupa amada luhong masi yaroi haiba sini. Angang sing asi sikrabani mahaki lambida yetpinaba kanasu lairaro haibasi Sandhya na khanki.
Tamthiraba mihat asi loiraba matungda Sandhyana scooter asigi show asi jekta pikhi. Amamba asigi khudongchaba si lauduna mihat pasing asi scooter asi thauduna chatkhi. Sandhyana mong hataba mawngda magi kata changsilaktuna nong nganba ngaiduna leikhi. Thaudok asigi maramda kariguma amata khangdaba saaduna leikhi. Mihat pasing asina scooter asi khamlaba matungda makoina sisinakhiba thang adusu lang thoklamkhi. Police na kona thangadi thang asi makoina phagat pangamkhi. Thang asi crime asigi evidence ama woina police na paishenduna thamkhi. Deepak ka kapil gadi sahi tara nipan sudriba oibana juvenile court sinakhi. Adubu Sandhya amadi jek ki case asi sahi taruk chathakhi. Mamai thangadi makoi animak March ki tang kun mathoi 2023 da court na mara laire haiduna mapunsi chupa gi jail da thamnaba yathang pikhi. Matau asumna phatraba mihat pasing asibu police na phaba ngamkhi. Ngasigi crime gi wari sitaraba matungda adongi pukningda kari phawbirakpagi haibadu comment da khanganbirago. Aduga aina haijaningba amana wari sitaraba matungda crime tawgi haina khanbiganu. Crime gi wari asidagi matau karamna crime tawkhi aduga masidagi kamdawna ngakthokpa ngamngadagi haibadu khanbiyu. Ngasigi oinadi Mingselmanipur na miyamdagi kainanaba yathang nijari punamakpo khoiramjari.